Anchamna Chathakiba office Tingbagi Kongjana Ukrul district Yamna Chawna Kaiba Pikre. Free Movement Regime FMR Lotopagi Mauta All Naga Student Association Manipur Anchamna Ukrul Headquarter the Labeling Ake Office in Tonglon Sinduna Sangsin Kiba Kongjana Ukrul district Chawna Kaiba Pikre. Manipur Dagi FMR Lotokiba Masung Nagagi Homelanda Border Fencing Kabagi Mauta Pung Chamaga kun chupna chathakiba anchamgi khongjang aduda naga singna khundaba mafam sing maru oina ukrul district ki mausagi fivam da chawna kaiba pikhi khongjang aduga mari leinana anchamgi president angte sang maring na paumi sing da hai manipur dagi fmr lothokiba amasung border fencing khajilakpa se india lengak na policy kaya semduna naga sing butokhai tokhai ta hanna bohonarak pathawong ni haina logani naga miyam gi hak matpa naga furuf ki thajaba sing namsin Bana Chingba, India Lenga Paikaliba policy singi Mauta Naga sing na amato in a leptuna lakli. Asigoma policy Chatharakliba India Lenga asi colonial rule gimatamda, Chatharakibatabok sing Aduga Mane, democratic government ni haina Indiana Chalai riba policy kaya asina Naga singi sentimenda aduki matik soali, Masida Sunatana, Naga singi, Poglak Padegi, Fanglak Bahak sing da atamnana signaraktuna United Nation gi unrepresented Nation and People's Organization amasung International Human Rights Organization na piriba warol sing dasu hakthengna challenge tawi asigumba khangawdana lawkiba firep asina naga sing butongan tongan tahanna bohonarak payaba ngamloi masigi matang singda naga gi miyam na matam kaya gi mamangda gi lawduna lakhibani adumakpu india lenga na kholaw sing adu tabidana amadi naga sing gi hak sing bu ikai khumna bu uttana namfuda tawsin khibani haina lawi asigumba thawong asina india asi malengi manungda democracy chatpa khwaidagi achouba laibak ni haibasi chumlibra haiba wang hanglakli India lenga ki asigumba policy asibu yaningdaba utuna ansamna numit mangani chupna chathakiba office thingjinbagi khongjangna chingi district sing da lairiba lenga ki loisang sing mapung fana chalai khidabana district sing asida lenga ki oiba thabak thoram sing amata pangthok khide pumnama asigi yenglaga India lenga na hatu lawkiba firef manipur dagi free movement lawthokiba amasung border fencing khajinba se khudaktagi leptana order bu khudakta handokadabani makhata na naga singi sentiment sokpa thabak thoram satharak patarabadi naga gi miyam na kaidonungda tumina leithok loi haina mahang na makhata ki sel amata changdana german da lemna leiruna bagi offer chawna pirakre chakhot palaiba amasu oiriba german da malem gi to palaibak singdagi laktuna sel amata changdana lemna leiraba yagani haina chawna offer pirakre haidi panba yabadi german government na lokhalaliba thawrang asi leiba asida nongmonoma gi mi gi masing hantarakpa maramna hangduna leiriba leiba asigi city singda khunda ta hanna bonarak pathawrang amani ningsing bayabadi German hariba leba asi yamna ingtapa santi leba leba amani German hariba leba asi ki city kaya amadi mi leita badagi punghang hangduna leba yaurabani ripura asigi matungina German gi goven hariba city asidadi chahi kuntra rom asida migi masing tangkhai amarom hantarakre hojik chaurba city asida subnagi mioi Lising tara taruka chatruk lom khakta leiri kumja 1995 ta city asida punna mioi lising kumapan ka chama lom leirambani Data asigi matungina city asida kumja 2030 fawbagi manungda city asida sumnagi chada miyoi taraga taruk lom khakta ngaihoragani hairi Iran gi landa Syria na Israel da khwairigi achoba mateng pangki report Handak Israel amadi Iran ga songna ki balanda khwaidagi chawna mateng pangkiba Muslim leiba asi Syria leiba ni haina report amana phongdorakli Syria na makhoi gi nongtha ki lambi sing Israel gi damak thonglaw na hangdoktuna thambi khibana Israel na Iran da fighter jet kaya pai sinduna masing khangdan air strike cha thabangam khibani hairi Syria gi president Ahmad al-Sarana Israel da chawna mateng pangkibagi maram kaya amadi lei maram sing adugi manungda nauna semliba al-Sara gi government da kanaba kaya leibadagi Israel da mateng pangkibani Taiwan lan gi thawrang tawnaba haikre Taiwan government na leiba asigi miyam da lan gi thawrang tawduna leinaba khangankre lan gi thawrang tawnaba Taiwan na phongdorakli basi ma ki marup oiriba leibak America Lanjau anina maram oiraga tawfam khangdana leirungei cher asida madugi khudongchaba lawraga Taiwan da landarakadra haibagi akiba chawna lerakpadagi ni China na hojik Taiwan da matam amada hekta landarakpa yana leire hairi North Korea da mateng pangnaba hotnaramba US macha taruk fakhre China na bacheng dollar gi sel amadi bible na chingba pot singna pik thalaba plastic bottle lising amaga chahum lom da haptuna North Korea da mateng pangna bahonaramba US macha taruk South Korea da fakre hairi US macha sing aduna Seoul gi island amadagi samudra gi lambi sijin aduna tengbangi potlam sing adu plastic ki bottle sing da hapchinuna North Korea da thana bahonarambani adubu tanja aduda South Korea gi tanja chana khanghaubadagi US macha taruk adu fabangam hobani hairi Kenya gi hogda mioi taraga taruk sikre
Kenya government gi mayokta paksana haurakhiba ihauda sikhibagi migi masing punna 13 lom sukre ihau asida sokhibana masingna Chamri henkri haibri report asigi matung ina Kenya da hauzik hauriba ihau asi mamang chahida laingakna tax khongatpagi matangda haukiba ihaugi chahi farakpaga loinana amuk hana ihau haunaba honarakpada Kenya gi security person singa muknarakpadagi thokpani hairi Trumpna Iran da lupa crore lakh 2.5 ki yamlaba senthang thadagadawri America gi President Donald Trump na Iran da lupa crore lakh 2.5 long gi yamlaba senthang thadana thaurang paikhatpa hokre hairi America na thadagadawri ba yamlaba senpham sing asi Iran na civil nuclear program sing da invest tawgani senpham sing asi nuclear khulai sabagi mahota Iran na civil energy gi damak nuclear program gi thabak thoram sing da sizinnagadabani loinana America na Iran na thamlamba thingba kayasu Lauthokhiba yana leire pumnama ase Iran na nuclear gi khulai sadana chawkhatpagi lambida oina changsinba ngamnaba honabada America na Iran da mateng pangnaba honarakpa thawrang ni hairi helmet uptaba sing lising kun gi fine lawragani lambi gi khudong thiba thodok thorakpada so apan amasung ase ana yahondanabagi pandamda July 10 dagi anawa traffic act ama chanaba horagani Leibaki mafam sinba thungna channagadawriba ek asigi matung inna helmet uptana gari macha thauba sing lupa lising kun manga gi fine thialagani hairi Gari macha thauba sing tangai fadana helmet uptaba yahandabanabagi pandamda akhanaba thaurang asi lokhalakpani thaurang asina maram oiraga lambi gi khudong thiba thokpa matamda so apan yawa amasung mi sibagi chang hantahalagani haina report amana phongdokli report amagi matung ina lambi gi khudong thiba thokpa matamda siriba punma misingdi Chada kuntra di makokta sokpadagi sibani laingangna lambi khudong thiba thodok singda mi sibagi chang hantahanabagi pandamda anauba ek ama pass tawduna July 10 dagi chotna hanaba thaurang lokhalakpani Lengakna lokholakliba thaurang asi maikai kaya dagi yaningba amasung yaningdaba phongdoknarakli miyoi kharana lengak ke anauba thaurang asi saugalakpa tarabasu atopa miyoi kharana di miyamdagi sel chawna fine oina khonggatpagi thawong asi achumba thausil nate haina phongdoknarakli maru oina lairaba miyoi singda anauba ek asina achauba chaitheng ama piragani mamangda traffic ki chona kanglon Kaya semduna lambi gi khudong thiba thodok sing thokpagi chang hantahanaba amasung mi sibagi chang hantahanaba thaurang kaya lokhatpa laikhre adubu hairiba chana kanglon sing adu matam khara khak ngakna chana ramlaba matungda miyamna thausannaraktabagi mawong ama mayek singna uba phangi haina maikai kaya dagi phongdoknarakli handaki oina di lengakna lokholakliba thaurang asi mapung phana mai pakhanabagi pandamda mangjongna gari macha thauriba miyoi singbu wakal tahannaba mafam kaya da pak sanna awareness campaign pangthokadawri Editorial kalam dagi lokacharake United States ki citizen sing Manipur da chatanaba khangan khiba Malem gi leibak sing gi manungda khwaidagi ina khunba leiba ama oibadana tana super power country ama oiriba United States na lawkiba firef ki matung ina leiba asigi citizen amata hek yariba makai Manipur da chatanaba khangan ki America na lawrakliba khongthang asi miyoibagi human value khangna paikhalakba khongthang amani loinana Bharat ki state ama oiriba Manipur da thokliba chahi ani helaklaba kanglup ki sathiraba irang asina maram oiduna law and order kang khongchaire miyamgi punsi amadi lanthum ngak sen bangamdre maram aduna Manipur da America macha sing chatpa tarabadi punsi mangba yai haiba asidagi mangjongna America macha sing Manipur da chatanaba khangan khibani maram aduna kanglup ki irang thokliba Manipur da United States ki citizen sing Manipur da chatringai mamangda mari leinaba leiba adugi authority dagi ayaba lawgadabani haibasini America gumba malemgi leibak singi manungda kham thengna chawkhalaba super power country amana Manipur da hujik oiriba phibam ase manung hutna khangi haibadu takle haiba yai Maduna Bharat lengana mahaki state ama oiriba Manipur da yengliba miyeng asi karino haibadusu malengi leibak singna mayek sengna khangle haibadu takli Irang asi loisin ge hairabadi Bharat lengana tha amagi manungda loisin ba yabani maduna irang asi loisin na hingsa gi thodok kaya thoktuna mamal yamlaba miyoi bagi punsi kaya khangu thakta mangba amadi lanthum kaya mang takhan bagi thabak asi malengi leibak singdasu aduki matik yaningde haibadu ulakpani haiba yai masimangna America gi citizen singda lenga adugi ayaba yaudana Manipur da chatpa gi athingba si thamlakpani oiriba phibam asida India gi citizen oiriba Manipuri singna masagi maram namda maning tabna chathok chasin tawba fawba yadana yamna tonba punsi mahing amada hingduna leire haibasisu malem gi leibak singna malem mayek sengna khangba haibadu oiri masigi mathakta Manipur miya mungakpi senbina bakana amata leitre yengthina riba kanglup masel anigi marakta thorakpa hingsa gi thodok kaya chongsinduna khambagi mahut amadi kanana lalibano haibadu khangdoklaga achumba wel thauda chathabagi mahutta Bharat lengakna kumhaigumna yengduna leire haiba asi malemgi leibak singna khangbagum tawri yamna nungaitribadi Manipur da Bharat lengakna yengliba khaba miyeng asi malemgi leibak singna mayek singna khanglaba phawba ekhwegi miyamgi mihut oiriba MLA singna hawjik phawba makhoi gi lofam thokpa thodang adu lawba ngamdana yamna pangdabagi mawongda tumina leishinduna leiriba sini
ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯔꯤꯗꯒꯤꯅꯣ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯎꯠꯇꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯂꯥꯟ ꯑꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯇꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯃꯛꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯊꯝꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯥꯜꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯁꯤꯅ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯂꯩꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕꯅꯤ꯫ ꯃꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯈꯣꯡꯗꯥꯕ ꯍꯥꯏꯕ ꯑꯁꯤ ꯑꯀꯤꯕ ꯑꯃ ꯑꯣꯏꯅꯔꯛꯂꯦ꯫ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯠꯇ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯅꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯃꯗꯤ ꯂꯣ ꯂꯩꯇ꯭ꯔꯕ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯁꯤꯃꯛꯇꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯃꯊꯧꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ꯫